You're a superhero. Audio Jungle. Hello guys, welcome back to my channel. Ngasi mayam da khusin na doiba video sidi ima Mother's Day ga mari leinana aina reaction tawjaba video ne ima hairiba short film je aduga ingonda ju Facebook ta ngasi gi Mother's Day ga mari leinana video ma sembiro haidana ingonda suggestion tawbirak kidamak ta su yam thagat jari ai adum semge na di khanjaram bane ima gi numit sida aina mayam da video je khusin na jabagi maram je video jida mama machagi marido sida utkani aduga kari da makta ikhoina imagi numiche pangthoi no haibdo su sida mate ama yawe adugi da makta ina thawoina sigi video jina farani khanduna sigi video je mayam da uchabni aduga ai ju last ta loirapada wai khara imagi wai khara thamjarake ado video je kamai toge haibdo mayam puning ne se 마시기 양앙지부 까다있다는 싹그리잖아요. 뭐가 먹고 이거 아무것도 다 들으시고. 아 이붕어. 까다이데 싹그러버 놓는가 사이드게 있는 거 이제 콤보나 뛰네. 하이마. 레바 간 오이나 투가이리 밑에 우리시. 헤이 낭 럼행기들아 낭 럼행기들아 이번 낭. 아. 영어이 아이나 산티지 사발로 시작했다네. 너 마시 와이때 투는 거다 보니 까브라. 마시 와이때 사람 거다 보니 거. 너 아이 할락보다 푸도르니 나. 아이 숨다이다 이리 마시 이제 테이티드는 콤비미 마시. 와이때 사람 붕어. ngang jam nusi bane acting ju am hai 이붕어 까이다오르게 낭가 비시보 까이다오르게 라 네네 뽕게 라오세 까이기노 낭가 비시보 하 까이다오르게 해봐 이비엔 사라. 마니 마보 월남 얌 헬레. 거 월남 버가 따바나데. 영우 포가이데나 뚝자 카이르미 얌 지용. 해봐 이붕어 까이기노 낭나 수마이나 망곤도 코실리시보 헤이 하얀 게 더워야 되고 까이기노 낭나 예이시보 미로 하 Khôi mama nè, khôi mama ye nè, khôi mama đôi màn đó nè, anh đi khôi mama đi ăn uống nè. 이마보 입에 먹이 빠우디 아마타 따키더라브라 따디. 자히 머리 망아제. 너무부터 까리마다 따고 판데. 이마 복신에 떡품과 부터 강들에다. 이 수식이 간버드네. 시바 숭감데. 마보 하해되다 Ibu, khôi mama đôi masak yan thajay. 파자이. 이 수기 마마도 마삭이 안 파자이. As, anh đi khôi mama đôi masak yan miệng nè ibu. Abu, khôi mama đôi cái đồng ấy lạc thế nào? 이 수기 마마도 소이다나 라까니. 꾸이라로 라아담네. Lạc cái nín đã hay, sung lạc tí lạc tí. Khôi baba sung lạc cái nín đã hay, sung lạc tí lạc tí. 라까니 라까니. 소이다나 라까니. Iba! Nang lao! Iba nang utingin nang lao!
Namanaba miyam sanarisi yaurutsu yadro. Noi madi imphalda nungaina leikhadubu. Hayengwai nangi pirol phasaba mayamga leiraga lakani haibane. Ngairunano. Với bộc tụi cái nón tôi là mi mèo cầm nào vậy? Ha. Nang mama kuningi ay pa do. Rangi mama. Oh. Ipandalay. Mama. Mabo. Acha kam lame. Mogi kondo ipembige. Acha khata sarage. Rema, ngangi samda review se. Festival of Hilaria natraga Christian Mother's Day Sunday na chingba madara masung madarut ke may lainaba festival amani Mother's Day haibase angang sa imagi numit haibase kunsuba sa hisa haidi ingshok lising mga jamapan ni banda Amerika da ahan boy na pangtok na ki adubu official oy na lising mga jamapan daraga marida may thagi ani shuba nomaiji Ashibu, imagi numit haina thoram pangtoknaki. Aduna angangsa asigi numitine nakoy imabu nushina luna tawbigadaba. Nahan makai mamana noida jak ilidana. Asidi noina mamada nushina jak iligadaba. Kangani ko? Ay, yum chalage. Kari, kadai da. Kari ge ibu aduk long nam biri bano. Nabu aduk singlam le khangam la badi. Ay natung ilang la moy dam ni. Ay nasimak yum si thaduk tuna chatani. Kari ba? Ay ne. Ichagi nakta chatani. Oh, adugi oida. Aina mabu yum chida poroktabagi maram yam lay. Kari maram. Angang do, nupani. Akoy ni isa su nupani. Aduna hayang chayan na bayam lakani. Oh. Ay di nawanda chayan na dabra. Ay na natung ilakhibadi. Isagi damak khalaga ilakpani. Nupibu, wang na tanggal itamak mahayba. Aduga, nupigi ahoba thiduna. Kuba kugadabagi, nukadabagi, karim nagadabagi. Ngari ba kunaisda. Adusu, nupina nupida. Aigi isagi manag. Mama aigi, athiba wahay amatta tadanaba. Athiba mingchat amatta phangdanaba. Isahabu lamja sara oidanaba. Aina nangi natung ilakhibane. Natung ilakhibane. Aduga, hosik na. Aduk thamoy pikba. Ay, tukatse. Kari, Mama.
mayam punna video jing na kre ado aina video je reaction tawjarai je aigi first impression hai tar video jina moi gi title je ima na aidi koi aigi ma sida koi ma sida ima ka weba topa mama adu da ai kem ta kaudi ima ma sumaina muji ima katang ne ba tharam ni je sijina he na ingon da jingjalle sigi video jina ado video je yamna faje video jida message fajaba ma piri adi koi samas ta mayam ma le nupa lei gidraba mu puru be lei gidraba matungda macha ma katang le horaga mayum ma mukpa luba matamda samas na kai haina gi gedage adagi nupa yaudra ba de imung ni kaina mayum palro matungda adi macha do nupa duna luna tobigani leminaraga fana lehengani punna lemina ji kochi kaina hairga mayum panba mayam ma yawe hoi leiram basu yai aduga leiram da basu yai adu lei tabadi ai thingnare aduga sumaina puraga leigibaje leigibaji jo ai thingnare animak thingnajare adi mama na macha je chelaga chelakpa means mayum pan dum puraga dum leiminagiba ma aduga mama je mayum pala matungda macha je ga adum lakna giba mari je lemina fangi daba awai animak thingnajare ado aina yamna pamjaba amaga aikoi Sunday numita imagi numit pangthong baje se jima yamna fajaina kalle aikoi gi imaga lemina bagi tanjam di pidana date ama fix tawram dabje se jimdi ayam kalak chai adi megi second Sunday tar second Sunday da pangthok baje ngasai hai gi bdo ado sije yam phaina khaje aduga akoida imagi feeling amadi adum phawidana adudo matam pumbada manghanjaningde ima leigera leiroigera aigi ima haibdudi ai masak khangudaba lei haibjidi khangidana aduna aikoigi ima je luna tawji ima da sauroi degi ima da sankalangang ba dugumba mayam ama thwe ado kasu khandabida ima jidi imani akoi mayamgi imani aigi imani aikoigi imani aduna matam pumbada ima ipa luna tawji haibje thamjaraga sigidi video matang swada lo sinjari mathangi video dang thenarse bye